Story collection miyang tabri khwai punama pu khurum jari nungti nami khuding phongba rasi phone miyam da khangan zabaga loinana ahan oirabasingna vitamin E marang kaina yawasin saksin saduna pneumonia di ngak thono honagadani haiba hiram asigi matang da article ama puduna miyam da paudam jari ahan madanga si tang taraga mapan tha manga ingning singani kuntaruk laipa pobon numit ingagi humni panba numit ki rasi phone miyam da khangan jari aiba Dr. Wangkhem Jibon Singha ahan ba mes rasigi oina loksing phudo pakhar war basu ningmadi thungani nungai paw su tagani arapa satpa kanagani maruma pangi mateng phangjagani leisa pakhangi oina di ningma mapasa gani thoni polam di leima napu kismis ka thokpiu bisara sigi oina miyamna pamba amadi yengna ba leram basu laksin mangam jaba numini kudaki warep lawbudi lugani huran badagi yamna siksilu leisa pakhangi oina di nungsi mari phai thoni polam di lei hiko ka thokpiu methun rasigi oina harawan nungai ba amadi sendong yamna leiba numini ngasi su thona phudopi khaidi hena khudong chaba phangjagani leisa pakhangi oina di ningma mapasa gani thori polam di lei higo kathokpiu karkar rasi oina nasana nai gi wa lawba kanagani mingchat tanba amadi mibu perhanba wa ngangba sakpa matang sagani yenabadi yaurunu mangani leisa pakhangi oina di matam hawon kho thoni polam di lei higo kathokpiu singara sigi oina senthung kanagani ningba thungjagani khuchau thabagi kanaba su phangjagani wa yamna ngangthokpodi pharoi thajadana naknabana tathi leisa pakhangi oina di laibok phagani thoni polam di lei higo kathokpiu kaina rasigi oina laibok phagani afaba thabak panghobu yagani hakchang sinungaiba hengani isang thongbana mikok thong haiba numini leisa pakhangi oina mai pakchagani thoni polam di lei angam kathokpiu tula rasigi oina lai guruna sanbigani sadingsu hanthagani tungi poram sintokba matang sai asawana mang oinarbadi khana chainaba nangani leisa pakhangi oina di haijaba tabigani thoni polam di lei chini angam kathokpiu Grisik rasigi oina pungning phatra layu akhang ahigi wa tadana anowa thorom amata pangdamna phagani yenabang ngangam bana mangwata nangani leisa pakhangi gi oina ningmana ama oigani thoni polam di lei chini angam kathokpiu Dhanu rasigi oina laibak phai khusau thana thau pangwa matang sagani wanom thonong kanagani paraki loksing chawi miyano di warugani leisa pakhangi oina di ningma mapasaroi thoni polam di lei angangba cheng kathokpiu Makar rasigi oina ningma mapasargani imung manung wa tanaraga thau pangbana yamna khumang chauksin anam tanba napan tawbudi pamdaba nangani leisa pakhangi oina mai pakani thori polam di lei sini angam kathokpiu gumba rasigi oina afaba mingchat phangjagani poram sintokpa haigani thona phudokpana afama mafam kangani afa apungi thabak ti yaurunu leisa pakhangi oina di matam mangani thoni polam di lei angoba amati sangong kathokpiu Mina rasigi oina mangjin thana thau amata pangdamna phagani akhang aheina thak thombi paktak laurabadi mangba yaba kayadigi laina kangani leisa pakhang oini ingthana laitho u thoni polam di leisini angam kathokpiu hairiba thoni polam sing asi isa na ningjaba laida katpiu soidana mahi phangani ani subada ahan oirbasina singna vitamin E marang kaina yawasin saksin saduna pneumonia di ngakthona honagadabani Vitamin E sabana ahan oiraba miyoi singda pneumonia di khara ngakthokpa ngami haiba study amadi khangle Clinical Intervention Imaging Journal da phongkiba study gi report na haiki nomada vitamin E miligram yankhai sabana ahan oiraba singdagi pneumonia di risk sada humdari thoi hantarba ngami Finland da leba University of Helsinki kengi Henry Sinana Community Acquired pneumonia gi risk hantanbada vitamin E na kaya yamna kanaba pibi haibigi matana kumna thijanami Masagi sahi yang khaidena umpumapan paul mangdalai ba meku sinaba miyoi singa chathagiba alpha tecophorin beta calorin cancer prevention ATBC gi study da tatada kupna laina duna yengda vitamin E na pneumonia digi risk hanthani haiba khanglakpani miyoi bana masagi sahi kya surakpadagi meku sinaba hawbage haibadugi matung ina risk hanthabagi sangsu khenai masagi sahi tarakunga mato helaba matungda meku sinaba miyoi singda vitamin E na pneumonia digi risk sada hundama rom hanthali sahi yamna nauna meku sinarakpana miyoi singda vitamin E phana yamna sarbasu thoidongna kanaba phangde hairi research singi miyoi ising tarika samri humpuma phanda sathagi study amada ka hena meku sijanadaba amasung nomagi ngahak sang hangchen tawba miyoi nising ani ga chani taratrukta vitamin E na pneumonia gi damak risk sada humpuma phan hanthanba thengnaki ka hena meku sijanaba amasung sang sajen tawdaba miyoi singda vitamin E sarbasu thoidongna kanaba pide hairi Namit khudingi hakchangna vitamin E marang kaina phangnabagi matangda akhang aising hai salakta yerum hapsalaga sarabdi vitamin E marang kaina phangbangami
mana masingdigi phangba vitamin E na hakchangna kannaba kaya marom pi Purdue University ki hen expert Wen Kenperen na haiki mioi ayamana sariba sinsaktigi vitamin E marang kaina phangba ngamde antioxidant amadi anti-inflammatory gi magun chenba maramna vitamin E marang kaina sarabdi punsi mahinga mari neinaba laina kaya marong ngakthokpa ngami hojikti araiba mawngda vitamin E phangnabi pambai oina salakta yirum hapsala saba yare atoba research jang yung kim na haiki salakta yirum ahum thugaraga hapsin sarabdi vitamin E saruk mari digi tare pawo hena phangba ngami pharmacy da yoliba guli amasung food supplement sabas bubudi sinsakti phangba vitamin E na hakchangna kanaba heli insatsen amino acid unsaturated fatty acid amasung vitamin B marang kaina yawa yirumda vitamin E su yawi hena maru oriba wafam di vitamin E yawa sinsak ama tokhaina sabadigi yirunga punna sabana kanaba heli nosit nungsit masalak padan lungsta thola kadaba ama ta punamak vitamin E na ngakthokpa ngami haiba British research na khangba ngamle King's College Nandangi research Brang Kelin na haiki nungsita yawa particulate matter amotpa na nungsa sor hormada yawkraga lungs ta ama ata tholai maduna maram oiraga asthma amadi pneumonia na singba lungs ka mari nei naba laina kya ohelakpa yai adu miyobi ida vitamin E marang kaina yawarbadi khudong thiba punamakti ngaktopa ngame Britain gi tongan tongan mahomda leiba miyoi nising mga sangwa da sathagi ba study amadi wafam asi khangma ngamlakibani American Journal of Respiratory and Critical Care Medicine na da phongla kiba study gi report na haiki inflammation na maram oraga poholakpa laina kudimak vitamin E na ngakthokpa ngami ahan oiraba miyoi kudimak pneumonia gi risk wangna lei punsi mahing soiba amasung akobi ising nungsit mosalakpana hakchang manungda tholakpa inflammation maram oiraga pneumonia gi risk wangkhalakpani punsi mahing semtopaga loina hakchang sajen toba amasung vitamin E yawa sinsak marang kaina sarga risk kantanba ngami Finland da laiba University of Helsinki research heri hemina amasung mahaki kamuna miyoi nising kumapan ga sama kuntrahumdoi da sathagi study amada vitamin E na laina kaya ngakthokpa ngami kudam phangba ngamki moroina immune system mapang kangkhanba maramna pneumonia gi risk santhanbani study gi report asi British Journal of Nutrition da handakta phonglaki amaromda pneumonia ngakthonabagi dama sahi amagi manungda anirak dentist amagi manakta salaga yari yakhong laina leibra haibudu sek toktokadamni hairi article asi relevant source da yumpham oraga phongmani adu masina medical professional singi paktak sing mahu sinna honabadi natte loisalakpada hayek amuk miyang garaki amaromda pneumonia ngakthonabagi dama sahi amagi manungda anirak dentist amagi manakta salaga yari yakhong laina leibra haibudu sek toktokadamni hairi article asi relevant source da yumpham oraga phongmani adu masina Meyamgi Rasi phone ga loina na kanarba article kaya pudun lakjage channel asibu nungsibro like subscribe to view story collection miyang tabi khwai puno mako amka hana kurumjari